पक्षद यंफम ओइबा मरुइबा पाउ खरा अपडेट तौजरी सेंट्रल गवर्नमेंट सानाब लीलाद मणिपुर लेखांग पंगथदुना लेबगी मतम नद्रे हरेश्वर गोस्वामी सेंट्रल गवर्नमेंट सेक्यूरिटी अमदी इकोनॉमी पावर सागननबा म्यांमार गा अफब मरी थमननबा जियो पॉलिटिक्स सतबदा सेंट्रल स्टेट गवर्नमेंट असिदा अदु तौ अदा तौ हाइदुन ओरपीदुना लेरबा हाइबगी सिंगनबा लई सेंट्रल गवर्नमेंट सानाब लीलाद स्टेट गवर्नमेंट थौदुन लेबा मतम नते अना मणिपुर प्रदेश कांग्रेस कमिटी MPCC की PC हरेश्वर गोस्वामी ने फोन करगली ngasi impal ki congress ki bohon da pangthokpa pami singkunaba amada bhangna makhatara dun hai manipur da me ahum da ki thokli bira ngasi thamapan mapung pharaga dore central government ulai palai tawduna leiriba se central government state government asi sadi ba mongda onai bi duna leirabra detect tawduna leirabra habagi singnaba leire housing leiriba piba master ruling ki MLA sing ulai palai tawduna leiba matam nate amata wena se minister ga thawang lawin naga matam ni CM Mathanta Thadok Yaroi, Amarum the CM Nasu, Mathantana Sukani, Ibagi Wakal Lairagati Madam Zade. Atoba solution Amapuragana Hona Gadabani. Ngrang opposing the political party Taraki Milsing, Se Minister Unaribado Prime Minister Narendra Modi, Unadano Warisanabaki Matangni. Busy Bina State Lagana Hibangam Dabado, opposing the political party Taraki Magadaki, Wafung Katamki Hibani. Prime Minister Gawarisana Panatra Gadi, Manipur, Makhatan Iraq Asum Sataduna Laki Gadra. Misi mina kaya thok labasu modi wa amata ngangdana leiri nakala marumda manipur da mamang sahi ki me ahum da ki thok libe irang asi ki matang da manipur da India ki article 355 chanadabra aibasi chamamna da lagli nakala marumda na civil society organization gumna manipur lengaksu center da demand tawrakle lona yadaba kulai sing lakodragadi miam ga tanaraga thava paikhanana ba MLA sing warem nakre Manipur Article 355 Chana de Haram Balengana Civil Society Organizations in the demand Taubugum na Manipur Lengakso, Center the demand Taurokle, Akanapa Matam Tatuna Tabakoina Paika Tragadi. Miam Galoidan Akan Batabak Lokalagani, Hana Legislature, MLA Sing quite a geek and Bawari Blokre. Si Minister Secretary Yetangarang Tilda Lengak Pai the Yauriba MLA Kuntraga Mangana Sarugiadona from Kipami from the Masangoiba, Warip Mari Logre, Hariba Warip Singadu. Athobumatam da center na tabak dawn thorak dragati miam ka tanaraga jaba tabak lokalagani hana central government ki hankre Manipur gi lengak pare ba BJP amasung masiga satmena di pamapang singgi MLA singna amatoina lawki ba warep mari adudi ahan bada hauzik lep leitana sadhariba imunai mutana ba ki thodok singa sigi marwai ba maram ase kulai pai ba militant group singa suspension of operation su tauna ba ani asina suni Maramasana militant sing the Central Force na Kotava Yadava Asina Makata na Misam Yam the on Sinduna. Kodarang na Bagilambi and Mapi Bagifium the lady. Masika Sumadaka Susan Riba Group sing as in a ground rule Kabuso to wide on the lady. Maramaya Masina Matang February Kungamapanda, Loeragadaba and state activities in the Tariba militant group sing at Taunava, suspension of operation Asimakatana Sangdoli Dabani. Anisubada Manipur Pumbadagi Lebakasiki Lona Yadava Amadi. Unauthorized over among the final recognising as a state Central Force number from Pana Lokwatan Gadabani. Aumzubada Myanmar based over army militant singna rocket Portland grenade launcher RPG na sing Bamakal Makalgi Kulai in India Kilaimaida. Indian citizen Amsung State Security Force in the Landari Basi Araba Pambai Sinadun Levan Gadabani. Masan Indian Republic Ikai Kumnapa Mahali. Loidana Marisubada sensitive over areas in the Kulai fight of Misam Singda. Livadal Laidan no may caption but Assam rifles na tumina yang dona lady, Masina Maram Oiduna Mafam Sing Asida. Makwana Laiva Asi community sing security Pinatabani Ibo Wafamasi, Nahuna na Wang Downing Uhele, More Bestabo, Impawes, Kaxing Gumba, Mafam the House Damriva, forcing the Miamna Tazat Rivasi, Kokanana Bokona Badai. Forcing a Simakwaki leadership, son of Kamana Akanba Yatang people Gimatau. Luna Kulai Pai the Misam Sing the militants in a no make ups into the Landarak Libasi Kudakta. Tingbang ng bata pa mapanggal kan ba amadi matamoy siyang ba force amanam hot silan gadabani madu khakta da miyam gi punsi kan bangam gani warep sing asi yaw ba iba serol asida taragani thoi suba manipu legislative assembly gi MLA kontraga makana kodek bire ngarang pangto ki ba mipam madu saruk jaduna warep se asida kodek biri ba MLA kontraga manga adudi DS Beswazed Waikemzan Govindas Konthokjam awangpam niumai Asdingo Rameso Dr. Y. Radhesyam T.S. Arun Kumar, D.S. Syam Kumar, Thonaugjam Basanta Kumar, T. Rovindro S. Premchandra, Kongkham Rovindro, Muhammad Abdul Nasir K.S. Local,
SKB I Nalini, KS Ibomza Usam Deben, Ramoiba Sak Nurul Hasan, TS Santi, Dr. S Ranjan, TS Sadavarda, El Susindro Argihimo, KS Joy Kisan, S Kunzakiso, Laisio Kaising, El Diko, El Ramesur Midai, SS Olis Amasung, Zang Hemlum Panmaini Hari. Laigi Loksa Sing Lanzinari Basing da Uhanzi, MTU. Maidai sing oina lekai da leiribo umang lai mudi adai atopa lai singi lofam sing asi handak zaigi oina di lottery na sing bat lauduna lekai miam da uhan bagi mauta lanjenari pasing da oina uhan si ana maidai tribe union MTU na fongdoragli union na secretary administration mutum churamani na kudek pitu na thadorakba serola manahai hauki ba mamang zaigi me hum dagi kugi sing na midai singi matakta landa chatharakra matungda haujuk babu da supam nompham tangjapam leidana Lairiba Lomi Singi Yang Piraga Lekai Lekai in a Lairiba, Omang Lagi Lofom Sing Ase, Magoida one pin of a tabak by Catpio. Loina Lekai Lekai Singluki or in the Laiva, Tabak Torum Sinta, Singbuso, Yariba Makai Lanjanari Bam as the Piduna, Magogi Santok Lampi, Pinabio. Nakalamarumda, Manifoki Irang Modina Loisin Papamde, Rahul Gandhi. Missy Mina Yauna Kamting the water of Manipogi, Tamapan Suzelaglaba, Irangasi Prime Minister Narendra Modina Loisin Papamde. Kanigong mamahang na irang asit aseng na loisin pa pamlabadi namid ahum ni kimanong da loisin pa ngamgani hana Congress ki lusing ba Rahul Gandhi na fong dokre. Megalagi nongfada Barat Joro na sa dragi khongsat thongla duna mafamaduda pangthoki ba miyam ki mifamda Rahul Gandhi na makatara dun haiki. Prime Minister Narendra Modi na Indian Army da yatang pido na manifogi irang asit loisin na ba hairabadi yamla lain na namid kani ki manong da loisin ba yabani. Prime Minister Narendra Modi ki lenga kasna Manipur na mayahuna sakpa madi wana khangbasi ubada harau nungai ba phawi adubo Congress Party na Manipur miyam ki awabasi yengba ngamdraduna amadi miyam ki awaba du kokhan ba pambadagi India ki miyam da Manipur ki awaba du mayak seng da khangba ngamna bagi damak Bharat Joro Naya Jatra si Manipur dagi haukhibani Ningthau Gongkha khunau ki thaudoki matang da Naga sing da sengdoragle Ningthau Gongkha khunau water supply da koki militant sing na basina nongmai kapsin da mitai mari hat ki bagi lebak thiba thaudok aduga mari leidana nongmai sing adu naga taba khundagi kap tharakpani hana social media da sandorakli ba asi lebak thibani hana lai manai kapu village amasung sadu koiroi village ki sipa masung siarpen thadorakba zerola mana fangdorakli zerola dunai lebak thiba thaudok aduga mari leinana rokmai naga singbo maral sina da bohona rakli ba asi mafam adu khunda mitari ba phuro masel gi marakda Thaznaba walaknaba sinbani thaudogadu mi tadaba asongba jangal faurka lakpa kuki militant singna oigani social media da lana sandoragliba asina bires ani asi militant sing aduge sarugama oina uhalle hanu sumakata na fangdorakle Sengmai Turil da ginga asiba tawtharaki badu mi painingai oide Imphal West district ki manung chanbata leiriba Sengmai Turil da nga asiba kaya ngasi ayuk tawtharakpa miyamna thengna khre nga asiba sing tawtharakle aduna social media ki platform kaya da bhare loiraki nga si turil asiki mathakta sariba dam gi makha thangba sarukda tawkolakwa khunja singna thengna khibani nga sing adu dam gi mathak thangba turil gi saruk sing dadi siba thengna de nga si roga tawkolak liba asi dam gi makha thangba saru awang wabagai dagina posang pam pawba cheliba turil gi maril asidani hairi nakala marumda pawasi tabaga fisheries department amasung SDC sangai gi kangbu omana mafam adura chatuna yengsin ki mihut kangbu aduna turil gi ising gi sample sing lawkat ki Magona lapali sing adu state laboratory test tawda thoidok akai bhaksang sokninga yawba thengna kide loina na makhata na sumafam asna nga asiba tawkolak pa thengna kide ana su pawas na makatari border fencing cover NRC sathan babu lal khambaki poramla borazau BJP ne sembal lenga na kugi singbo laganduna lal tawrakpani pungpun gamari ki manungda laksan biki abairang asisu makatari Maradari border fencing khaba NRC janhan badudi lal khambagi poram nate Amit Shah laktun anakal anima ki wari sabaduni marudi hana Manipur People's Party ki hanagi president Laidonjam Borazau na fongdorakle Imphal ki Manipur Press Club da pangho ki paugi mipam amade El Borazau na makata na hai sadariba poksi warasi central lek ang nakaksabi saraga thogan ba irang ne maramasana irang asi nem tanaba central lek ang nasingadabani president rule lakbaga yamna nakna leiba Article 355 sanari haibasi ngarang te fongi Central Forcing sing da dhamlaki irang loisan bagi mahut Assam Rifles ki kem maya da kuki gi Bangkal Sarjantana mitai da onsal lakbagi hak pidi basi kanano kuki sing da BJP lekha ki oiba karambalaman tonsen ki lai miyam da kangal lohai ki mang na hai India ki station da ki sanglak lak phawba inner line permit pai don sangali adobo
Kuki sina to palibak amadagi narol da sanglakpada akhanaba permit ama pihawdabana ngasigi lanasi thorakpani. Amarum da sumidai na Shalol tribe tanbaga makoigi irang mari leinade. Akhoi hiram da isagi right launarabo khonabada mitopna thingbagi haksu leite. Maidai bo athuba tamda est list sannabaso Manipur laikang na singadabani. Irang asina thama pan helaba kanda border fencing tawrani NRC san halani haujita hairakpasdi daida jawbo lekang amagi wahinade. Ngasi misi mina thokliba sing ase lagdara piraga loisin nagani haibo wakalon thadogo makadana laibak thiba thodok sing thoktana bakhan nau. Kaudrukda afaba makalgi khulai paipa kuki sina lanbung sengbalakpa thengnare. Imphal West District amadi Kangpokpi District anigi lonaba Kaudruk singthak ase kuki khulai paipa singi yamna chawwa zona maka pangka goire. Mafam masda makal maka kaya local med bomb launcher amadi sniper paipa kuki sina lanbung sengbalakpa thengnare. Hirama sigi matanda ground reality khangdok nana papawmi ki team amana Kaudruk sing legaida chatuna yangsilubada chaw ana kuki yangkhairomna afaba makalgi khulai paiduna Langi sem saba mayik seng orake. Kaudruk ki singta kasi char phep amadi kungani thoi suba Assam Rifles ki apan batimna area domination tawdana leiba mafam asida madaw garamna kuki khulai paiba sing ifong phongna leiriba no haibasi mafam madugi khunja sing hanglakle. Oiragleba phiba masda madaw garamna Kaudruk ta leiriba tension asi control tawgadawriba no haibasi asawu hang amoire. Khungakba battalion sing ki commander amadi deputy commander sing tha asagi kontra phawboda lauk thoklagani. Misam tanatana state security force kaya halaklaba pawwa yengduna leiba Manipur leingak asina mitei khulsing hanagum hanjalan bangamgani habasi thajadre Manipur gi ngangkhoi ngak chadaba mati mitei khulsing hanjana ba khulngak pagi battalion sengkat pani khulngak ka dawrabai singak ka dawri pa sing security na phapa pon ba yaroi ana political activist apamsa kanglai wala phangdokre wafam asi Manipur ngak chadaba khulngak pa volunteer sing sengkatuna battalion mangam yamda khusinaragani haikraba madu Political activist sapam sa kanglai wal ngasi Imphal West ki Tharoijam Youth Progressive Club amadi Taban district ki Sikong Sekmaida anisuba amadi ahumsuba battalion haudokpa ki thoromda mahangna phongdokhibani Sikong Sekmaida pangtokpa thoromda social activist kanglai wal na hai tha nipan mapan sujilaklaba irang asida mitei khun kya kuki militant singna makhanba ki loinana misam kaya hatkre State Secretary phawwa hatba ki thokdok kaya jadhakre masida lekhakna tumini yengduna leiba asi laibak thibani Lengang na tawriba thawongas na mitay khunjing hanagum hanjin bangamgani Manipur ngangkhoi ngakpada chawna thawdang lawgani habasi thajaba walagle Lengang gasana mitay singgidamak amadi khul ngakliba singgi ngasi phawwa miyang sangtana leiri ziribamda phawwa kuki sina landaragle chadargliba thawongas na center amadi state anina manaraga mitay sing khongkhut punsilaga hatnaba silabra habasi singna da bangamde Maramasna mitay khunjing hanjana na pa amadi ngak sina na volunteer singda lengang na khulai sina biro Manipur imagi saktam kanna bagi ihol khulngak liba sing chap chana lei haige mahna makhata na hai tha asigi kungani fan phawpuda Manipur gi mafam mangata senggot ka doriba khulngak pa volunteer sing gi battalion commander section commander amadi deputy commander sing tha asigi kontra phawpuda miyam da law thokani haige makhata rakwa atopa pawda Palestine gi lebak am sem nana bagi lambi yawdana Israel bo Saudi Arabia na sakhangloi foreign minister Palestine gi lebak am sem nana ba thajanangai oiba lambi ma yawdana Saudi Arabia na Israel ga mari normal da lagloi natagana Gaza amuk hana semgat pada mateng pangloi haina ningthona panba leibaga sigi foreign minister na phongdokre Namajin miki atheng pada CNN na sandoki ba interview amada Prince Faisal bin Farhan na phongdoki ba wafam sing ado hauji phapu ki manungda Saudi ki official sing na direct phongdoki ba khara gi manungda mani Palestine na maning tambalai ba gamo oiba ki mayuk ta lep diba amasong Gaza da military control tawna ba thawrang law thoki ba Israel ki Prime Minister Benjamin Netanyahu ga Saudi Arabia ga mot manadre Gaza gi tungi laibaki maram da yetna ba hen ga lagli amasong loisin bagi mami amatu ude University United States amasong punna satminari ba Arab laibak sing Israel gi mayuk da lebri amasong lan matung Gaza gi government na takan abuk sem ga sagat na ba thawrang paikat bada asawa khurok thang ba moire Hamas na October 30 Israel da attack tawdringai da US na singthaningai uiba yana se ama sahi tawna ba hwana tuna laki yana se adu ki matungina US na South Arabia da Saudi Arabia da khudong thiba thogaloi civilian nuclear program ama paikat pada mateng pangani amasong Israel Palestine ki mukna ba loisana da gi maikai da khumang sauksin gani habagi thajaba ayibu oina pigani amasong Saudi Arabia na lebak asiga Israel ga lainaba maris normal lagan gani hani yana ki Palestinian sina Gaza Israel na occupy tokba West Bank amasong Israel na lising magasahpan humpugatay ki Middle East war da
khudum chankiba lamsing chawna lebak ama semba pamli Israel na Jerusalem ki mafum pombo lebak asigi konung oina amasung West Bank puna jiu miyam ki puari ki samna lam oina lawe Israel na Jerusalem amasung West Bank ani bagta kun mayam sangkutuna jiu settler racing kya kundari kaya khana sanagraba santi ki wari sahi taraga mangarung ki mamangda kaiki Ram lala makata na 10 khalak leibadu Tauraroi aina Prime Minister Modi na Ram Temple sanggaba ki thauromda phongkhre Prime Minister Narendra Modi na ngasi Ayodhya da Ram Temple sanggakre thauromadu da wangang la da Prime Minister Modi na Prabhu Ram ten nama khalaka makhata na leiraroi abase khalubada mangonda asuki matik nungaiba phaujai Ayodhya ki Ram Temple da Prabhu Ram ki Modi lengchenba asiki matangda mahakna wafum kharap phongdokna na bahona bada Wangang bangamdana khana wasi puntuna leibaga loidana masada tu sungba phauki hana phangdokre Asodhiya da pangthokiba Ram Temple gi Pran Prasidenta thauramadu dharma gi oiba thauram sing pangthokpa loiraba matung thauramadu sarugya gi basing da harawa phongrotuna Prime Minister Narendra Modi na mirol kya ngaituna laglaba matung asedi khaurang na ngaituna laglaba Prabhu Ramadu thonglare Asing ba khan rabana midasida Ram Temple asiba sanana bukhona bada thaudang laukiba kudingma pothagat ba phongdoksari Magi maiketi haning ba wafum di yamna yami dubo ngangliba kudimagadu khanau da fajin duna leiki badagi ngamdre Ramlala asi 10 khanduna makhatana leiraroi aujikti asuki matik ningthi jana fajaraba temple amagi manungda leiragani Lisingani kunga mari gi January kunga dithoi asi samchamba tarigamanate anova ira ama hobagi numidamani Prabhu Ram gi mafom ama fangnana ba ain gi thongda thengnarakpada sahi kaya ama sangki adubo India gi judiciary na asumba While pipi kiba adu ki dambak mahagi makedi ki apen badu phongdoksari Leibak ase ki constitution ki ahanba Barasdar Ram gi maming ase panduna lairi adu mahagi mafum ama phangna na puguna bada decade kaya sangki ngasidi constitution ki miyang de yeklaga so aseng mafum adu phangba ngamle namidasida Prabhu Sri Ram gi mafum danga pina ba so haijari maramdi mayam changtuna honariba asida awat bakara disoidana leiram khigani Kathokpa mari hanba naitaba thongna luidana honaram drapa tarabadi ngasi Ayodhya da Ram ge temple ama saduna Prabhu Ram Temple manungda lengsin mangablibasi century kya da pangthokpa ngamdabasu yai KIA na luchingba troops singna Myanmar junta gi makudagi san gi town hama khudum chankhre Kachin Independent Army KIA amadi People's Defense Force na wangthangba sana state da leiba Maiban Township junta gi lanmi sing gi makudagi lausinkhre Maiban Police Station da deploy tawduna thamba junta gi lanmi sing KIA na lusingba resistance group ki makudda surrender dawkhre masina maram oraga singthakta laiba junta gi maruiba post sama KIA kangbuna lausinkhre mafum adu da namit humni chumna kan mamong da kuthongna rapa matung township adu munduna laukhibani Jundana China na sinduna Brotherhood Alliance ka sisba sadagrabaso awang thangba sana state da kuthongna balepdri maramde ne Brotherhood Alliance asida KIA yawpaleite KIA gin permission officer Colonel Novuna Maiban Township lausil habasi asumbani Zunda gi maiketi gi nongtak gi landarak pa lepdri adobo KIA na ngamduna town asi lausin khibani Maragasida Jundana leptana air strike chathaduna arrestin forcing product thongna na bahwanari nongtak gi bom haida pa marakda junta gi lan missing mathang arrestin force gi makutamai thiba nanglagle KIA na thadork pa video amada Mawin Township da leiba military position sing da KIA na landa sintuna junta gi position manungda kari lehori bagi hana thibom bagi thabak chathaba adu ulaki Kullasi gi yung kay ambadi mi lay na drapangagtani mamang daleramba kunza sing lan haurakpada mayum thadok na siyan kibada ki haujik phawba anjilak na layri Maiban Township asi sana state amasu Kachin state ani ki lona bada layba sagang region ka sunang aba mapamamani Township asi da mi lising nifu ka mathoirom laybani ward 4 dhokna khaidokpa mafam asida kul nifu ka nipan da ki lakpa miyoi sing changjapam lawdana layri bani Mahi Myanmar gi juntana nongtak gi leptana landara basu kangphal gi mafum singdi tapna resistant force in lawsilagli masina maram moraga Myanmar da juntana lengak chalai phal lamgi saruk nongma gi peksilagli Maragasda Rakhine state laiba junta gi poison singju Arkan army da lawsin khiduna Rakhine state asi Arkan singi makudda mapung oina ta tuna laikre masigi mathata chin state fawwa lansilaktuna junta sing takthora Rahul Gandhi gi yatra da attack tawrakpa gi mayukda Assam da Congress ki thangmi sina protest tawre Assam da Bharat Joro Naya Jatra gi convoy sing aduda mangjongna na tharang toramba attack sing chatagi ana makoina hairiba du gi matangda Congress na state asigi mapum pumnamakda district headquarters da demonstration sing pangthokani haina nawai chin namita lak thoki
X da ahing athing pada thadok post sama Congress General Secretary Organization KC Venugopal na khongchat aduna Assam ki manungda hek changlaki bada ki leba kasigi manungda khwaidi karpu oiba sema tu namhake gunda sin aduna ekoi convoy sing posai sing amasung dosing basing madakda akhak balaitena attack sing sadrakre an maral sege masi Indian kutibang na soidan bag haksin lagu da wa from amane maram dibasi da BJP ki fascism amasung hooliganism adu phongdokle India ke mafum pumna makta PCC sing amasung DCC na asoba changda protest pang thokna na ba amasung Modi la lusing ba BJP na makhoi corruption adu ki khutangda Assam da karna democracy halibagi habatu uthoka da bani haina pawdak pigran Mr. Venugopal haike justice social economic political giramak akoi ki lantheng akibala itana makhaza thagani ana magna haike Pradesh Congress Committee Chief Singh, State In Charge Singh, AICC Secretary Singh, amasung Frontend Organization Singh, Department Singh amasung Sel Singh Makok Singh Pomnamakta ikiba magi sidida Mr. Venugopal na January taragamathoida Manipur da haukiba Rahul Gandhi na Losingba Bharat Joro Naya Jatra adu maipak na Manipur, Nagaland, Arunachal Pradesh phauduna lakre amasung hauzik Assam ki manungda lagle haike aroibada content sing asiki markuiba pau khara asiba pau damjariba Manipur Local News YouTube channel asidagi yang beri punamak padaga sari channel asina tomda kana badi subscribe tawi business subscribe tawi romoloina na like and share tawi sukawi kanuk namak po amakana daga sari